था तरुक अमगा प्रेसिडेंट रूल सांगथेना बलाउ की बवारे पदु CPI Manipur na yaning de PR gi sasan manung da miyam gi damak kari tawkhrebage masigi mahutta anaba miyam gi oibulu singba sing khanbada khwaidagi afaba khungthang oigani haida CPI Manipur state ki hanagi state secretary Laishram Sotinkumar na phongdokre ELITETV ga akhadana unaba amada Laishram Sotinkumar na makha taraduna lagliba August 13 da tha taruk ki matam loraga da president rule asigi manung da miyam gi kari thabak tawkhrebage viruket singa palamba lamdam ama oiduna leiringai asida makha tana tha taruk amaga amung president rule sangdokpa ase yamna laibak thibani thawong asi CPI Manipur state na akan bamong de yaning de majority leba BJP gi manungda leadership munarakpa amadi sasan haitaba nang asi state asi PR gi lengak na chaladuna leire miyam na khanba mihut singna semba popular government ama leiba pablabasu hafzik oriba rajniti gi phibam asida tangdu laita balengak ama legani haiba thajade maram aduna miyam na inong nong na mihut sing khanbana afaba khungthang ama oigani haike Mati khara wajib hani president rule ji samdor ka dori bedo da wajib president rule jira kari dori ge isi gi sok ya thokre moi tu mille shali helicopter miya follow moi ta de misi mina ka thokre moi tu mille shali labi da sape adre moi tu mille shali miya khudong tin ai ba basta me am sing se masida ekhoi thi nuai na kari mamat to paket pagam da bagi president rule miya nu pamdre haibis gu ji hainari bane ada mu tha taru samdo de he pam da bagi thok ma moi tok dori ngasi di bureaucrat sing na maru oi loi control to adu sarkar oi ra dori president ra se mara badana koi BJP ki sarkar lakho oi ro president run ki sason oi ro masi puna koi communist party na pam de